ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝ ꯁꯣꯊꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯣꯊꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯄꯥꯝꯕꯩ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯁꯣꯊꯔꯤꯅꯦ ꯍꯥꯏꯁꯦ ꯄꯩꯁꯥ ꯂꯨꯄꯥꯇꯅꯁꯨ ꯌꯥꯗꯕ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯃ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯏꯃꯥ ꯂꯣꯟꯗꯤ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕꯅꯤꯅꯅꯦ ꯑꯗꯨꯅ ꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯀꯗꯧꯁꯤꯒꯦ ꯍꯥꯏꯔꯗꯤ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯕꯅꯦꯅ ꯂꯧꯕ ꯌꯥꯏ ꯈꯨꯗꯛꯇ ꯍꯥꯏꯔꯗꯤ ꯑꯀꯟꯕꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯃꯠꯇ ꯃꯁꯛ ꯂꯩꯔꯔꯣꯏ ꯑꯁꯥꯝ ꯑꯃꯗꯤ ꯁꯔꯀꯥꯔꯁꯤꯅꯅꯦ ꯁꯔꯀꯥꯔꯁꯤꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯏꯍꯧꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯖꯥꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯣꯟꯁꯦ ꯆꯜꯍꯟꯗꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕ ꯔꯦꯀꯣꯛꯅꯥꯏꯖ ꯑꯣꯏꯅꯕꯒꯤ ꯍꯥꯏꯗꯤ ꯄꯥꯟꯗꯝꯗ ꯍꯣꯠꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯂꯩꯖꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯑꯣꯏꯅ ꯍꯟꯗꯣꯛꯄ ꯊꯝꯃꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯍꯥꯖꯥꯟꯕꯨ ꯋꯥꯍꯩ ꯑꯃ ꯑꯅꯤꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯝ ꯃꯊꯪ ꯍꯥꯏꯅꯔꯛꯀꯗꯧꯔꯤꯅꯤ ꯅꯕꯆꯟꯗ꯭ꯔꯁꯨ ꯍꯥꯏꯔꯕꯤ ꯋꯥꯐꯝꯁꯤ ꯁꯨꯝ ꯇꯧꯗꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯗꯤ ꯃꯩꯇꯩꯔꯣꯟ ꯂꯣꯜꯂꯤꯕ ꯁꯔꯨꯛꯁꯦ ꯌꯨꯅꯤꯇꯤ ꯑꯃꯇ ꯑꯣꯏꯅ ꯃꯌꯥꯝ ꯇꯧꯕꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯇꯅ ꯀꯁꯥꯔꯗꯒꯤ ꯍꯧꯔꯛꯇꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯧꯔꯛꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯤꯗ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤ ꯄꯨꯟꯅ ꯂꯩꯔꯤꯅ ꯁꯤ ꯌꯨꯅꯤꯇꯤꯕꯨꯗꯤ ꯂꯩ ꯍꯥꯏꯕ ꯄꯨꯜꯕ ꯉꯝꯗꯦ ꯃꯔꯝ ꯀꯌꯥꯗꯒꯤ ꯁꯤ ꯄꯨꯜꯂꯕꯣꯏꯗꯤ ꯌꯨꯅꯤꯇꯤ ꯂꯩꯔꯗꯤ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯔ ꯃꯔꯝꯗ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯅ ꯌꯨꯅꯤꯇꯤꯁꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯃ ꯈꯣꯝꯒꯠꯂꯤꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯎꯠꯇ ꯁꯄꯣꯁ ꯃꯗ꯭ꯔꯥꯁ ꯀꯦꯔꯂꯥ ꯀꯔꯅꯥꯇꯀꯥ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯀꯔꯤꯒꯨꯝꯕ ꯀꯔꯤ ꯑꯃꯗ ꯑꯋꯥꯕ ꯇꯥꯔꯗꯤ ꯃꯣꯏꯁꯤ ꯄꯨꯜꯂꯒ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯍꯧꯒꯗꯕ ꯍꯥꯏꯅ ꯃꯣꯏ ꯆꯠꯊ ꯌꯥꯕ ꯀꯔꯤꯒꯤ ꯆꯠꯊ ꯌꯥꯏ ꯃꯤꯠꯇꯅ ꯎꯖꯕꯅꯤꯗ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯃꯣꯏ ꯋꯥꯔꯜꯒꯤ ꯀꯔꯤ ꯑꯃꯗꯁꯨ ꯂꯩꯖꯁꯅꯨ ꯃꯣꯏꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯑꯃ ꯃꯩꯇꯩꯔꯣꯟꯅꯤꯗꯅꯤ ꯍꯣꯏ ꯂꯣꯜꯂꯤꯁꯦ ꯃꯩꯇꯩꯔꯣꯜ ꯂꯣꯟꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯗꯨ ꯁꯧꯒꯠꯂꯦ ꯌꯥꯕ ꯁꯤꯒꯤ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯩꯅ ꯎꯖꯕꯅꯤ ꯀꯔꯤꯗ ꯁꯥꯎꯗꯤ ꯑꯔꯕꯇꯁꯨ ꯑꯣꯏꯔꯝꯃꯤ ꯀꯦꯔꯂꯥ ꯀꯔꯤꯗ ꯁꯤꯡꯒꯥꯄꯨꯔꯗꯁꯨ ꯎꯏ ꯌꯥꯝꯅ ꯃꯣꯏ ꯃꯤ ꯑꯃ ꯁꯣꯏ ꯁꯤꯡꯒꯥꯄꯨꯔ ꯋꯥꯔꯜ ꯋꯥꯏꯗ ꯁꯦꯜ ꯁꯤꯇꯤꯖꯟꯗꯤ ꯑꯗꯨꯅ ꯆꯠꯄꯗꯤ ꯁꯥꯎꯗꯤꯗꯅꯤ ꯆꯠꯄꯗꯤ ꯋꯥꯔꯜꯒꯤ ꯃꯐꯝ ꯀꯌꯥ ꯆꯠꯈ꯭ꯔ ꯃꯌꯥꯝ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯉꯥꯡ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯗ ꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯁꯧꯒꯠꯂ ꯗꯨꯀꯥꯟ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯊꯤꯗ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯌꯨꯁꯟ ꯏꯚꯟ ꯁꯥꯎꯠꯁꯤ ꯌꯥꯝ ꯂꯤꯇꯔꯦꯠ ꯃꯤ ꯆꯠ ꯌꯥꯕ ꯋꯥꯔꯜ ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯖꯣꯕꯁꯦ ꯂꯧꯔꯣꯏꯅ ꯍꯥꯏꯔꯒ ꯇ꯭ꯌꯨꯁꯟ ꯊꯤꯔ ꯄꯤꯕ ꯌꯨꯝ ꯈꯨꯗꯤꯡꯗ ꯇ꯭ꯌꯨꯁꯟ ꯊꯤꯔ ꯄꯤꯕꯁꯦ ꯖꯣꯕꯇ ꯍꯦꯟꯅ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯃꯤꯁꯤ ꯍꯤꯡꯍꯜꯂꯤ ꯃꯈꯣꯏ ꯁꯄꯣꯁ ꯏꯟꯇꯔꯅꯦꯠ ꯇꯥꯏꯝ ꯀꯣꯏꯕꯤ ꯃꯐꯝꯗ ꯑꯉꯥꯡ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯇꯥ ꯂꯩꯔꯦ ꯃꯣꯏꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯁꯄꯣꯁ ꯃꯩꯇꯩꯔꯣꯜ ꯂꯣꯟꯕꯁꯨ ꯍꯥꯏꯒꯦ ꯇꯥ ꯂꯩꯔꯗꯤ ꯃꯗꯨ ꯃꯌꯥꯝ ꯑꯃꯗ ꯌꯦꯡꯂꯒ ꯑꯗꯨ ꯂꯧꯈꯠꯂꯒ ꯀꯔꯝꯍꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯂꯤꯅꯤ ꯀꯔꯝꯍꯥꯏꯅ ꯃꯥꯕꯨ ꯗꯦꯕꯂꯞ ꯇꯧꯅꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯁꯤꯒꯤ ꯋꯥꯈꯜ ꯃꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕ ꯁꯥꯎꯠ ꯃꯔꯣꯜ ꯅꯨꯡꯁꯤꯅꯕ ꯃꯔꯣꯜ ꯇꯤꯟꯅꯕꯗ ꯀꯩꯗ ꯊꯦꯡꯅꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯨ ꯃꯈꯣꯏꯗꯅꯤ ꯑꯗꯩ ꯃꯣꯏ ꯖꯥꯠ ꯁꯤ ꯅꯥꯏꯗꯦꯕ ꯁꯨꯞꯅꯃꯛꯇ ꯃꯥ ꯁꯤꯅꯤ ꯁꯤ ꯂꯩꯇꯦ ꯑꯗꯨꯅ ꯆꯥꯎꯈꯠꯄꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯆꯠꯊꯅꯕ ꯇꯧꯔꯤꯕ ꯊꯧꯔꯝꯁꯦ ꯃꯥꯅ ꯃꯤꯇꯤꯡꯁꯤ ꯀꯣꯜ ꯇꯧꯁꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯊꯧꯔꯝꯁꯤ ꯍꯧꯔꯃꯤꯅ ꯑꯩꯈꯣꯏ ꯇꯨꯡꯗꯁꯨ ꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ ꯑꯃꯠꯇ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯗꯦꯕꯂꯞ ꯑꯣꯏꯒꯗꯕꯅꯤ ꯌꯨꯅꯤꯇꯤ ꯂꯩꯔꯒ ꯗꯦꯕꯂꯞ ꯑꯣꯏꯗꯕꯅꯤ ꯌꯨꯅꯤꯇꯤ ꯂꯩꯇ꯭ꯔꯗꯤ ꯗꯦꯕꯂꯞꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯇꯉꯥꯏꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯕ ꯋꯥꯈꯜ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯣꯖꯥ ꯊꯝꯃꯥꯡꯉꯣꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯛꯄꯤꯔꯤꯕ ꯉꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯣꯖꯥꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯏꯁꯥꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯄꯦꯟꯕ ꯎꯠꯆꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯑꯦꯟ ꯃꯅꯤꯄꯨꯔꯤ ꯄꯥꯡꯒꯜ ꯍꯥꯏꯔꯒꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯊꯧꯔꯝ ꯐꯣꯔꯃꯨꯂꯥ ꯈꯔ ꯅꯠꯇꯕ ꯑꯣꯏꯗꯤ ꯊꯤꯑꯣꯔꯤꯗ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯅꯛꯁꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯤꯗꯤ ꯃꯤꯒ ꯇꯤꯟꯅꯕ ꯑꯗꯨ ꯑꯣꯏꯕꯗꯤ ꯇꯤꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯙꯔꯃ ꯖꯥꯠ ꯂꯣꯟ ꯑꯗꯨ ꯊꯤꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄꯥꯡꯒꯜꯒꯁꯤ ꯇꯤꯟꯅꯁꯤ ꯍꯥꯏꯔꯕꯅꯤꯅ ꯂꯣꯟꯁꯨ ꯇꯤꯟꯅꯕꯅꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒ ꯇꯣꯏꯅ ꯇꯤꯟꯅꯕ ꯄꯨꯟꯕ ꯋꯥꯔꯤ ꯋꯥꯇꯥꯡ ꯁꯨꯅꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤ ꯎꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯈꯔꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯑꯩ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯖꯤꯌꯁ
ꯐꯪꯁꯟ ꯅꯠꯇꯕꯗ ꯁꯣꯁꯤꯌꯦꯜ ꯁꯤꯔꯤꯃꯣꯅꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯁꯨꯅꯕ ꯌꯥꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯕ ꯑꯣꯏꯗꯤ ꯅꯛꯁꯟꯅꯒꯅꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯒꯅꯤ ꯈꯪꯅꯕꯗꯁꯨ ꯈꯪꯅꯒꯅꯤ ꯎꯅꯗꯕꯁꯨ ꯎꯅꯅꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯈꯪꯅꯤꯡꯉꯥꯏ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯌꯥꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯁ꯭ꯄꯣꯔꯠꯁ ꯑꯥꯏꯇꯦꯝ ꯑꯃ ꯊꯝꯃꯕ ꯑꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯒꯇ ꯃꯃꯜꯁꯨ ꯂꯩꯕ ꯃꯁꯦ ꯄꯨꯟꯁꯤꯟꯕ ꯌꯦꯡꯉꯣꯟ ꯑꯩꯈꯣꯏ ꯏꯅꯛꯅ ꯕꯤꯔꯒꯥꯎꯒ ꯂꯥꯡꯒꯤꯒ ꯑꯅꯤꯁꯤꯗꯒꯤ ꯇꯤꯝ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯔꯕ ꯑꯣꯏꯗꯤ ꯑꯁꯤ ꯀꯣꯝꯕꯥꯏꯟ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯦ ꯄꯨꯜꯍꯜꯂꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯁꯄꯣꯔꯇꯔ ꯏꯚꯦꯟ ꯒꯥꯔꯖꯤꯌꯟꯅꯆꯤꯡꯕ ꯂꯩꯀꯥꯏ ꯃꯌꯥꯝꯗꯣ ꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯏꯁꯨ ꯑꯁꯣꯝꯒꯤꯁꯨ ꯏꯜꯂꯛꯀꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯕ ꯑꯣꯏꯗꯤ ꯎꯅꯔꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯅꯔꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯊꯨꯡꯒꯗꯦ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯟꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯤꯐꯝ ꯐꯝꯃꯗꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯍꯥꯞꯄꯁꯤ ꯏꯔꯤꯇꯦꯟ ꯑꯏꯕꯗ ꯍꯣꯏ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯗꯦ ꯑꯗꯣ ꯆꯞ ꯆꯥꯕꯤ ꯃꯁꯤꯒꯤ ꯔꯦꯀꯣꯔꯠ ꯑꯃ ꯌꯦꯡꯉꯣ ꯅꯍꯥꯟ ꯐꯝꯈꯤꯗꯨꯗ ꯀꯔꯤ ꯉꯥꯡꯅꯈꯤ ꯑꯗꯨꯒꯤꯁꯨ ꯑꯩꯒꯤ ꯔꯦꯖꯤꯁꯇꯔꯗ ꯔꯦꯀꯣꯔꯠ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯉꯁꯤ ꯐꯝꯁꯤꯁꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯂꯧꯁꯤꯟꯕ ꯌꯥꯕꯗ ꯀꯔꯤꯅꯣ ꯌꯥꯗꯕ ꯀꯩꯅꯣ ꯑꯗꯣ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯆꯪꯉꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯄꯤꯉꯩꯗ ꯌꯨꯅꯥꯏꯇꯦꯠ ꯋꯤ ꯁ꯭ꯇꯦꯟ ꯗꯤꯚꯥꯏꯗꯦꯠ ꯋꯤ ꯐꯣꯜ ꯈꯣꯡ ꯑꯅꯤꯗ ꯄꯥꯜꯂꯒ ꯆꯠꯂꯤꯀꯣ ꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯖꯤꯕ ꯃꯌꯥꯝ ꯑꯃꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯅꯤ ꯇꯧꯒꯅꯤ ꯑꯅꯤꯁꯦ ꯄꯨꯟꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯊꯥꯡꯅ ꯃꯥꯡꯗ ꯀꯥꯈꯠꯄ ꯉꯝꯃꯤ ꯇꯨꯡꯗ ꯆꯠꯊꯕ ꯉꯝꯃꯤ ꯑꯗꯨꯝꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡꯁꯦ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯠ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯅꯕ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯒꯣꯔꯃꯦꯟ ꯏꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯃꯥꯡꯕꯗ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯇꯥꯟꯕ ꯑꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩ ꯁꯥꯁꯟ ꯄꯨꯔꯤꯕ ꯃꯐꯝꯗꯨꯗ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯅ ꯆꯪꯉꯒ ꯈꯪꯅ ꯎꯅꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯤ ꯃꯦꯜꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯁꯤ ꯑꯄꯨꯟꯕ ꯅꯠꯇ꯭ꯔꯕ ꯑꯣꯏꯗꯤ ꯄꯥꯡꯒꯜ ꯁꯣꯟꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯑꯁꯤꯅꯤ ꯑꯁꯤꯗ ꯃꯊꯪꯗꯁꯨ ꯑꯩ ꯑꯃꯨꯛ ꯐꯝꯕꯒꯤ ꯊꯧꯔꯥꯡ ꯂꯩꯒꯗ꯭ꯔꯅ ꯈꯜꯂꯤ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯃꯥꯅ ꯈꯪꯕ ꯄꯣꯂꯤꯁꯤ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯁꯨ ꯇꯥꯔꯒ ꯂꯧꯁꯤꯟꯕ ꯌꯥꯗꯨꯅ ꯂꯧꯁꯤꯟꯕ ꯄꯨꯡꯍꯟ ꯊꯝꯖꯍꯧꯒꯦ ꯌꯥꯗꯕꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯔꯒ ꯂꯥꯞꯊꯣꯛꯍꯟꯒꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯐꯝꯅ ꯑꯩꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯡꯁꯤ ꯍꯧꯅꯔꯁꯤ ꯎꯠꯂꯒ ꯑꯩ ꯉꯝꯖꯩ ꯌꯥꯅꯅ ꯑꯣꯔꯗꯤꯅꯦꯟꯁꯁꯨ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯏꯔꯒꯀꯣ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯔꯕꯣꯟ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯪꯎꯗꯝ ꯅꯤꯜꯕꯤꯔꯗꯁꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯉꯁꯤ ꯌꯥꯎꯖꯕ ꯃꯤꯐꯝꯁꯦ ꯑꯅꯤꯁꯨꯕ ꯃꯤꯐꯝꯅꯤ ꯃꯃꯥꯡ ꯇꯥꯔꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯗꯁꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯖꯔꯝꯃꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯙꯔꯃꯗꯁꯨ ꯌꯦꯡꯉꯣꯏꯁꯤ ꯔꯥꯖꯅꯤꯇꯤꯗꯁꯨ ꯌꯦꯡꯉꯣꯏꯁꯤ ꯐꯤꯖꯦꯛ ꯆꯥꯆꯥꯗꯁꯨ ꯌꯦꯡꯉꯣꯏꯁꯤ ꯑꯩꯈꯣꯏꯁꯦ ꯂꯣꯟ ꯇꯤꯟꯅꯕ ꯃꯁꯦꯟꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯔꯥ ꯑꯃ ꯂꯩ ꯀꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅꯤ ꯂꯣꯟ ꯇꯤꯟꯅꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅꯤ ꯁꯄꯣꯁ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯁꯦꯟ ꯉꯁꯤ ꯑꯥꯔꯃꯤ hindu आर्मी का मुस्लिम आर्मी का मुझे आई हिंदू नहीं ना मुस्लिम नहीं कंगे देश के लिए जान जाएंगे सेक्रीफाइस करेंगे चने में इंडिया मचाम का हिंदू आर्मी का मुस्लिम आर्मी का मार आई हिंदू नहीं मुस्लिम नहीं हाई दे इन ब्रॉड सेंस अतुमाइना कोई इंडिया की नागरिक नहीं सेक्शन लगे कोई कसार डिस्ट्रिक्ट की नागरिक नहीं बराकभेरी की नागरिक नहीं साउथ लखीपुर के कोई नागरिक नहीं कोई चावना कोंडूरी में अदुना नंगी फिजे चक्चा नंग ngasi सांगा चाबा अने चाबा चादबदो थीब जादे धर्मदसु थीब जादे धर्म आइसिदी लोनदी होंगदब जादे लोनदी होंग ngमोय धर्मदी होंगनेबा ngasi अमेरिकन की इंग्लिश कांगुदि स्कूल चटलियाबा अई ngasi इस्लाम द चंगब जाय कनागुमना पामजग हिंदू ओनबा जाय सिख ओनबा जाय धर्म सिदी कैसु नते इसिंगुमनेबा अइना पामजब फजब नीति रो नंगिदो फजरगा अइना चनिंगी मागिदो फजरगा अइना चनि धर्म सिदी होंगोक जायको धर्म होंग जाय अखोय मैतै खुनाइदसु गौरियो लई सना मही लई अदु लई अदे मयाम लईयबा नंग पामजबदो चचबनी धर्म सिदी होंग जायबा लोनदी होंग जारोयबा लैंग्वेज कैन नॉट बी चेंज अइगी लोन से होंग जारोय अजे पांगली सिनावना लोलिबसुसु मैतै रोनी अइना लोलिबसुसु मैतै रोनी इरोन तिनरमने कोई क्याम नुंसिनरबा ले पांगनी सिनावचे कोई मैतै निंगोंगी मचानी हाइदी निंगोंगी मचा पिबागी मचा इनेगी मचा असे अखोई नुंसिनदना
अतोप सगई कनागा नुसीनना चमिनदोइनबा कोई पांगन कंदोइनबा दुना आई याम हाइजगरे जे कोई हिंदू मुस्लिम की फीलिंग का पोलिसे इंग्रेज सिंगना भारत से लक्षण बजानबा होनरमदा कोई हिंदू मुस्लिम की यूनिटी से थुगाइरमिने इंडिया नेशनल कांग्रेस ता 1885 ता लिंकट की इंडिया नेशनल कांग्रेस ता एज ए होल इंडिया की हिंदू सु मुस्लिम सु जैसु इंडिया नेशनल कांग्रेस ना फर्स्ट पॉलिटिकल पार्टी से की बैनर मखादा हिंदू मुस्लिम से पुल्लगा भारत निंगतम पुरम इंडिया नेशनल कांग्रेस हौजिपुरी जुट की अहोंग लापनिना कांग्रेस पामी पामदे बीजेपी दी सरकार मतम मतम दुगी वाने अहानबा भारत को निंगतम पुरामी वसिदी ब्रिटिश की मकुत के भारत को निंगतम पुरामी सिदी इंडिया नेशनल कांग्रेस सिनेबा मसिदा हिंदू लेते जैन लेते पुनम इंडिया की मिसिने तासलगा फर्स्ट पॉलिटिकल पार्टी सिना भारत से निंगतम पुरामी बा हौजिकती अगे करी हाइनी जुगसे फनरक्तबगी कंपटीशन ओइरक्पगी नंगे इने खाइदोकनबदा कोइसे मचे मचे तारन लैरेबा मचे मचे तारमने कोई पांगन कदाइदे कनगनी दुना कोई मचे नुंसिनबा अइना हाइबदो अगोय कॉलेजदा प्रोग्राम मयाम तौ अगोय कॉलेजदा छात्र सिंग ओजा सिंग पुन्ना बंद्रा चामी नै अदो खर अंगांग खरसु यावरेबा अखोय कंजर्वेटिज्म हाइगर ओतोदो ब्राह्मण थोंगबा चावइन जादबा करी जादबा अगोय पिकनिक चले पिकनिक चले लोइन चारे कॉलेजदा कोई ब्राह्मण का पुरगा थोंगमचे मैं कर हंगोई बरा करी तौबर चावइन जादबा अदुम वखंदो लाइक तंबा छात्रना खनबा हौनदेसिनि अखोयना माही मसिंग तमिसे अगी पुनिंग लोक्सिंग चौखटनबा वखलजे चौथोंनबा अंधविश्वास है अममद थाजदनबा तमिनबा अममद थाजनबिसिननेबा अखोयबो नोगी मरकता खितंग नुंगाइनदबा अइना हाइजबदो अइदी असेंग असेंग वाजे हाइबा असी पांगनी सिनावी मेमदे चालगा चा चखोम थौरा कैदौरगने क्वा मतम चारो कैदौरगने नोइसो अखोयगी युमदा लागा क्वा मतम चामिनबदा चक चराम चाबिदे करी कायरगेन स्वामी विवेकानंदना तौरीदो हिंदू की हिदा कुछ चिंगीमा मुस्लिम की हिदा कुछ चिंगी मा करी चेंज लागे मा मसाजी करी चेंज लागे कोई ओजा मुहिबुर ओजा देमागी वेद कोई मयाम चली वोट की इलेक्शन कैंपेन चली नॉमिनेशन थाब चली मयाम दुकान दुगे चंगगा बिरयानी चारी कोई जाओ मी देमागी कैंपेन चबदा ओजा मुहिबुर एगा ओजा ओमिनै माना नेहरू कॉलेज ता ड्यूटी तौरमे कोई मा तबु सिंगिबोन कोई कॉलेज ता ओजा मिना परीक्षा की ड्यूटी लाग अगी रे चाइब अगी पुखम अमतद चाक चाइब अइसु मोय मेमदे चलगा चाक चाइब असे करी तौरगेब इंगोंदे करी हांगबा लेरेक नोइदे करी मयंग ताबले अखोय मचेन चटनरगा जाउनरगा इनविटेशन तौमिनरगा अखोयजे नुसिनदोरिमेबा अइ हंजन हंजन नाइरे अइजे कॉलेज के प्रिंसिपल ना अइ पांगन नुबी सिनाव सिंगल लुहोंग मतमदा बातोन पिरई अखोय चली मोइना पामा काप्लेट अमा पीबी घड़ी मचाम तसु लैरा पीबी अइना पोतो पिरुबे नतबा ओजा लाइयेना मोय कोइ नुसिनबो फाउरीदो अदुगी मरीदोने कोइ सुम सुम तासल लइसे ओजागे छात्रगा मरी इसिनावगी मरी मरम अपांग बातोनी मंतो चनबगी मरीदुना कोइसे लिचिंग अमता ओइदोमेबा मयाम खनबे जाइको अखोइन तौरी थबकसे करी कानादोना हयेंग माइ मे मतम तार चिंगने हयेंग मसिन इतिहास ओइहौनेबा अरुबा खोंगपम मम लाकपदा सागै अनिसे पुनबगी खोंगपम मम लाकपदा मसिन इतिहास की लमाई ओइदोरमिको मसिन थाजबिको मसिन इतिहास ओइदोरमि खल्लेबा जुंगनि मीना दुगे करी कानाबा कय हयेंग भोट जावरगा नंग दुदा हयेंग चिसलकपा मतमदा एट द 11 आवर नीड ऑफ द आवर बार्निंग प्रॉब्लम लाको लंबता अखोइना ngasi फंगिबा मिफमसे मसिन इतिहास ओइदना लमाई कंगलकनि हाइचे इचेना थाजबलै लै सिनलेबै सिनावसिन हाइजेनिंबदि ngasi खुनसिगा ngasi लांगी हेब्रा ओजा लांगी हेबैगा खुनसिगा तबे अखोइ रेकॉर्ड अम थंगमदमनि हयेंग मथौ तारबदा मतमदुगा मीदो कना कना जाउगी बिनाकनि कना लाखि हयेंग मथौ तारबदा बिनाकनि दे थिदोमि खुनौदगी ओजा बिरमनि थिदोमि सिंगिबोनगा अखोइ आइगानरदि थिरक्तोरमि समाइना वापोबिगी तादा रेकॉर्ड अमदि थंगमदमनि अखोइ एजेंडा रेकॉर्ड अमने खाता अमदने ngasi मीटिंग सिगा अच्छी जाओगी मीटिंग से तेरे निपान छूरे इन खंजबदा अखोइने जाओ खरा जाओ तो खरा मसिगी रेकॉर्ड अम थमदी हयेंग मथौ तारबदा बिनाकानि कनानो जाओगिबदो लांगी कनानो जाओगिबदो चिंगोल काइदि कनानो जाओगिदो तागुनो होय अमा मदु रेकॉर्ड लेरगा हयेंग मथौ तागुन असी सी मीसे मोबाइल नंबर लौना बखंदे व्हाट्सएप हांगको खंदे अखोइ अमुक तदेना अखोइगी करी हाइनी स्विच मेलगा चटप जाबने दोरी म चिंगगा नोइ लाओ मथौ तारेन अखोइ निपाइन हुंजलगा अखोइ पुलप कोनजनबदो मसे रेकॉर्ड थंबिगने मजारनजी मथंगदगी रेकॉर्ड थंबियो अटेंडेंस लवियो मोबाइल नंबर हापियो मसिना नोमा कोइ कानाबा लाखिनिको हौजिबुदे ngangjे सारिमि तौसानि खल्लेबा कैदौदोना हयेंग मतम जरो माइ माइ थोपतो मसे गारिगुम्बा चिसलकपा अवाबा तारपा खंगदे अखोइ मसिन जे पुन्नबा जादरे खलकपदा मसिने जाम चाबो खुलाई म ओइनी
ꯏꯇꯤꯍꯥꯁ ꯑꯣꯏꯍꯧꯅꯤ ꯃꯁꯤ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏ ꯊꯥꯛꯄꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁꯦ ꯔꯦꯀꯣꯔꯠ ꯑꯣꯏꯒꯗꯧꯔꯤꯃꯤ ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯤꯐꯝ ꯑꯃ ꯇꯧꯈꯤꯍꯦ ꯔꯟꯖꯤꯠ ꯍꯣꯏꯅ ꯊꯧꯅꯥꯎꯖꯝ ꯇꯣꯟꯆꯤꯡ ꯍꯣꯏꯅ ꯍꯣꯠꯅꯗꯅ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯔꯦꯀꯣꯔꯠ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯑꯄꯨꯟꯕ ꯃꯁꯤ ꯑꯣꯏꯒꯗꯧꯗ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯌꯥꯏꯐꯕ ꯊꯧꯔꯝ ꯈꯪꯗꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ ꯈꯪꯗꯦ ꯁꯄꯣꯖ ꯁꯧꯗꯥꯟ ꯕꯣꯔꯥꯛꯇ ꯑꯩꯈꯣꯏ MLAꯒꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤ ꯑꯃ ꯇꯥꯜꯂꯒꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯖꯨꯒ ꯑꯁꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯈꯤꯅꯦꯕ ꯆꯥꯎꯈꯠꯄ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯈꯤꯅꯦꯕ ꯃꯁꯤꯒꯤ ꯄꯣꯏꯔꯩ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯇꯥꯁꯟꯅꯕ ꯍꯣꯠꯅꯁꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯅꯔꯣꯏꯁꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯅꯤꯡꯉ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯁꯦ ꯑꯆꯧꯕ ꯋꯥꯈꯜ ꯈꯟꯅꯕ ꯉꯝꯕ ꯑꯃꯠꯇꯅꯤ ꯈꯟꯕ ꯉꯝꯅꯕ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯒ ꯄꯥꯡꯒꯟ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯅꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯈꯨꯇꯤ ꯅꯥꯇꯤ ꯊꯤꯟꯅ ꯊꯧꯗꯣꯛ ꯃꯆꯥ ꯃꯁꯨꯗ ꯑꯗꯨꯗ ꯑꯩꯅ ꯊꯤꯔꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯄꯥꯡꯒꯟ ꯀꯟꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯔꯦꯀꯣꯔꯠ ꯀꯔꯤꯒꯤ ꯊꯝꯃꯣꯏꯗꯣ ꯑꯩ ꯉꯁꯤꯁꯤꯒ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯤꯗꯅꯣ ꯕ꯭ꯂꯥꯏꯟꯗ ꯆꯠꯂꯗ꯭ꯔꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯏꯗ ꯑꯩꯈꯣꯏꯁꯤꯕꯣ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯖ ꯁꯣꯟꯗ ꯇꯥꯔꯒ ꯁꯣꯟꯗ ꯊꯥꯗꯣꯛꯅꯕ ꯂꯥꯛꯏ ꯅꯠꯇꯦꯀꯣ ꯔꯦꯀꯣꯔꯠ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯍꯌꯦꯡ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯤꯇꯤꯡꯗꯨ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯈꯨꯅꯧꯗꯒꯤ ꯀꯅꯥ ꯂꯥꯛꯈꯤ ꯁꯤꯡꯉꯤꯕꯣꯡꯗꯒꯤ ꯀꯅꯥ ꯂꯥꯛꯈꯤꯅ ꯐꯥꯛꯄꯗ ꯑꯩ ꯒꯥꯅꯔꯗꯤ ꯌꯥꯎꯗꯣꯏꯅꯤ ꯑꯩ ꯌꯥꯎꯗꯣꯏꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯝꯕꯅ ꯌꯥꯎꯗꯣꯏꯅꯤ ꯑꯃ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯃꯁꯤꯅ ꯑꯩꯈꯣই ꯀꯣꯟꯅ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ ꯃꯁꯤ ꯏꯇꯤꯍꯥꯁ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯩ ꯋꯥꯐꯝꯁꯦ ꯈꯔ ꯊꯝꯖꯔꯒ ꯁꯣꯏꯈꯤꯕ ꯂꯥꯟꯕ ꯀꯌꯥ ꯌꯥꯎꯁꯪ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯜꯂꯕꯇꯗ ꯁꯃꯥꯖꯀꯤ ꯆꯥꯎꯈꯠꯄ ꯑꯐꯕ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯂꯒ ꯃꯇꯨꯡꯒꯤ ꯃꯤꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗ ꯆꯥꯎꯅ ꯑꯁꯥ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥꯐꯝ ꯈꯔꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯄꯨꯡ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗ ꯍꯥꯏꯗꯤ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯅꯤꯜꯕꯤꯅ ꯃꯃꯜ ꯂꯩꯕ ꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯦ ꯇꯁꯦꯡꯅ ꯑꯣꯖꯥ ꯅꯤꯜꯕꯤꯅ ꯋꯥꯍꯪ ꯑꯃ ꯊꯥꯡꯒꯠꯂꯝꯃꯦ ꯑꯩꯈꯣꯏ ꯑꯦꯛꯆꯨꯋꯦꯂꯤ ꯕꯣꯗꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯅꯆꯤꯡꯕ ꯍꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯈꯟꯅꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯅ ꯃꯃꯥꯡꯗꯁꯨ ꯇꯧ ꯉꯁꯤꯒ ꯊꯥꯔꯨꯕꯅꯤ ꯃꯤꯇꯤꯡ 35ꯔꯣꯝ ꯐꯥꯔꯦ ꯑꯗꯣ ꯀꯣꯃꯤꯇꯤ ꯑꯃꯈꯛ ꯑꯦꯛꯆꯨꯋꯦꯂꯤ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯈꯨꯡꯒꯪꯗ ꯑꯦꯋꯥꯔꯅꯦꯁ ꯑꯃꯈꯛ ꯇꯧꯕꯩ ꯋꯥꯅꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯄꯥꯝꯗꯕ ꯈꯔꯁꯤ ꯈꯣꯝꯖꯤꯜꯂꯒ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯤꯇꯤꯡꯗ ꯇꯤꯟꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯂꯤꯃꯤꯅꯥꯔꯤ ꯑꯩ ꯏꯁꯥꯒꯤ ꯈꯪꯖꯕ ꯂꯩ ꯀꯅꯥꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯃꯤꯇꯤꯡ ꯇꯤꯟꯒꯦ ꯇꯥꯔꯤꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯃꯤꯁꯤꯡꯒꯤ ꯑꯗꯨꯒꯤ ꯍꯥꯏꯕꯁꯤꯡꯁꯦ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕꯗ ꯕꯣꯗꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯔꯒ ꯕꯣꯗꯤ ꯁꯦꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯀꯣꯟꯕꯗ ꯍꯥꯏꯗꯤ ꯕꯣꯗꯤꯗꯨꯒꯤ ꯃꯃꯤꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅ꯭ꯌꯨꯂꯤ ꯍꯥꯏꯗꯤ ꯑꯦꯋꯥꯔꯅꯦꯁ ꯇꯧꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯆꯔꯤ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯥꯖꯤꯗꯒꯤ ꯋꯥꯍꯩ ꯑꯃ ꯍꯦꯛꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯅ ꯑꯩ ꯁꯂꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯌꯥꯝ ꯑꯐꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯤ ꯑꯗꯨꯝ ꯇꯥꯖꯤꯜꯂꯁꯤ ꯑꯗꯨꯝ ꯋꯥꯍꯩꯁꯤ ꯌꯥꯝ ꯍꯩꯖꯗꯦ ꯁꯤ ꯍꯩꯔꯣꯏ ꯂꯥꯏꯕꯤꯔꯒ ꯌꯥꯅ ꯂꯩꯀꯥꯏꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯗꯌꯥꯅꯤꯔꯤ ꯁꯣꯔꯃꯥ ꯋꯥꯍꯩ ꯑꯃ ꯍꯦꯛꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯂꯝꯗꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯤꯁꯦ ꯂꯝꯗꯝꯁꯤꯒꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯔꯥꯝꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒ ꯊꯥꯔꯒ ꯐꯅ ꯌꯥꯝꯃꯤ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯌꯥꯎꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯇꯩ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯌꯦꯡꯊꯤꯅꯕ ꯐꯥꯎꯕ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯊꯃꯣꯏꯗꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯒꯤ ꯏꯍꯧꯗꯨ ꯃꯩꯇꯩꯁꯨ ꯄꯥꯡꯒꯟꯁꯨ ꯑꯩꯈꯣই ꯄꯨꯟꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯟꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏ ꯄꯥꯛꯍꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯊꯥꯖꯩ ꯑꯗꯨꯒꯤ ꯇꯨꯡꯗ
ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯈꯣꯏꯁꯦ ꯂꯣꯟ ꯇꯤꯟꯅꯕꯅꯤꯅ ꯃꯔꯣꯜ ꯂꯣꯟꯕꯒꯁꯨ ꯃꯈꯣꯏꯒ ꯀꯌꯥ ꯄꯨꯟꯕ ꯎꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯙꯔꯃ ꯑꯃꯅ ꯄꯟ ꯑꯃ ꯑꯣꯏꯅ ꯈꯟꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯨ ꯍꯦꯛ ꯅꯨꯡꯁꯤꯅꯕ ꯉꯝꯗꯦ ꯑꯗꯨꯃꯛꯄꯨ ꯄꯥꯡꯒꯟ ꯍꯥꯏꯔꯤꯕ ꯖꯥꯠꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯖꯥꯠꯅꯤ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯉꯁꯤꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯃꯥꯡ ꯊꯥꯅ ꯌꯥꯎꯔꯤꯕ ꯁꯥꯒꯩ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯠ ꯑꯃꯈꯛꯇ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯡꯖꯦꯟ ꯑꯣꯏꯅꯅꯕ ꯁꯪꯁꯥꯔꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯠꯇꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯇꯦ ꯑꯗꯨꯅ ꯃꯩꯇꯩꯁꯤꯒꯤ ꯄꯥꯡꯒꯟꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯡꯒꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯦ ꯑꯣꯏꯔꯒ ꯑꯗꯒꯤ ꯄꯥꯡꯒꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ나 ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯤꯒ ꯈꯜꯂꯒ ꯍꯛꯆꯥꯡꯒ ꯄꯥꯡꯒꯟꯒ ꯑꯄꯨꯟꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒ ꯄꯥꯡꯒꯟꯒ ꯉꯁꯤ ꯍꯥꯟꯅ ꯄꯨꯜꯂꯝꯗꯕ ꯍꯛꯆꯥꯡꯒ ꯄꯥꯡꯒꯟꯒ ꯄꯨꯟꯅ ꯉꯁꯤ ꯂꯩꯕ ꯐꯪꯖꯔꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯍꯛꯆꯥꯡꯅ ꯄꯥꯡꯒꯟꯅ ꯀꯜꯂꯤꯉꯩꯒꯤꯗꯤ ꯀꯅꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯤꯗꯕꯒꯨꯝ ꯑꯗꯨꯒꯨꯝꯕ ꯑꯍꯣꯡꯕ ꯋꯥꯈꯜ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤꯕ ꯋꯥꯈꯜ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯏꯕ ꯃꯤꯇꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯏꯊꯤꯟ ꯑꯃ ꯄꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯡꯒꯟ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯃꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯣꯏꯅ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ ꯃꯔꯨꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯁꯥ ꯑꯣꯏꯅ ꯂꯣꯡꯈꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯠ ꯑꯃꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯈꯜ ꯄꯨꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯃꯔꯨꯗ ꯍꯟꯊꯅ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯈꯨꯗꯤꯡꯗ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯇꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯈꯔ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯃꯐꯝꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯏꯕ ꯃꯤꯇꯤꯡꯁꯤꯡ ꯑꯁꯤꯁꯨ ꯂꯥꯏꯅ ꯇꯞꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯀꯥꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯐꯝꯗ ꯑꯃꯨꯛ ꯑꯩ ꯅꯣꯂꯨꯛꯅ ꯚꯛꯇꯤ ꯀꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯉꯥꯏꯖꯔꯒꯦ ꯑꯣꯖꯥꯗꯒꯤ ꯄꯣꯊꯥꯔꯕ ꯀꯩꯁꯥꯃꯣꯠ ꯑꯣꯖꯥ ꯀꯨꯅꯣꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯣꯖꯥꯁꯤꯡ ꯀꯌꯥ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟꯁꯤꯡ ꯃꯅꯤꯄꯨꯔꯤ ꯁꯥꯒꯩ ꯑꯃꯁꯨꯡ ꯄꯥꯡꯒꯟ ꯁꯥꯒꯩꯒ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯡꯅ ꯃꯈꯜ ꯃꯊꯦꯜ ꯀꯌా ꯁꯨꯒꯥꯏꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯣꯖꯥ ꯅꯤꯂꯕꯦꯟꯅ ꯍꯥꯏꯈꯤꯕ ꯃꯤꯐꯝ ꯈꯨꯗꯤꯡꯒꯤ ꯅꯣꯠ ꯇꯧꯕꯁꯦ ꯀꯣꯃꯤꯇꯤ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣই ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯐꯝꯃꯤ ꯕꯤꯕꯦꯒꯥꯎꯗ ꯑꯃ ꯐꯝꯃꯤ ꯆꯤꯡꯅꯣꯜ ꯂꯩꯀꯥꯏꯗ ꯑꯃ ꯐꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯇꯦꯠ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏ ꯇꯥꯡꯒꯅ ꯌꯥꯝꯅ ꯑꯩꯒꯤ ꯊꯥꯖꯔꯕ ꯋꯥꯈꯜꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯦꯋꯥꯔꯅꯦꯁ ꯂꯣꯏꯔꯒ ꯀꯣꯃꯤꯇꯤ ꯑꯆꯧꯕ ꯑꯃ ꯁꯦꯝꯕꯗꯨꯗꯤ ꯑꯗꯨꯅ ꯃꯣꯗꯦꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤꯗ ꯇꯥꯔꯦ ꯑꯁꯤꯗꯤ ꯉꯁꯤꯗ ꯂꯥꯡꯒꯤꯁꯤꯗ ꯂꯥꯛꯑꯒ ꯔꯥꯝ ꯇꯤꯜꯂꯤ ꯁꯥꯝ ꯇꯤꯜꯂꯤ ꯃꯥꯅ ꯑꯗꯨ ꯍꯥꯏ ꯃꯥꯅ ꯑꯗꯥ ꯍꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯣꯇꯦꯠ ꯑꯣꯏꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯅꯤ ꯑꯁꯦ ꯄꯨꯟꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯠꯅ ꯙꯔꯃ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤ ꯑꯦꯐꯤꯌꯔꯁ ꯆꯪꯗꯅ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯍꯥꯏꯕꯗꯗꯤ ꯂꯥꯏꯅ ꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯪ ꯑꯃ ꯁꯪꯁꯊꯥꯟ ꯑꯃ ꯈꯣꯡ ꯆꯦꯜꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗꯅ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯇꯣꯝꯇꯒꯤ ꯃꯥꯏꯁꯦꯜꯐ ꯑꯩ ꯇꯣꯝꯇꯅ ꯐꯣꯡꯗꯣꯛꯆꯔꯤ
ꯃꯁꯤ ꯀꯅꯥꯒꯨꯝꯕꯗꯗꯤ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯂꯥꯟꯅ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯚꯥꯔꯠ ꯖꯥꯇꯤꯌ ꯀꯪꯒ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯅꯧ ꯑꯅꯧꯕ ꯊꯣꯔꯛꯄꯅꯤꯅꯕ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯔꯥꯡꯒꯤꯔ ꯄꯥꯔꯠꯁꯤꯗ ꯂꯥꯡꯒꯤ ꯑꯁꯤꯗ ꯕꯥꯖꯤ ꯃꯣꯏ ꯃꯤ ꯑꯃꯅꯤ ꯃꯉꯥ ꯇꯔꯨꯛ ꯇꯤꯜꯂꯤ ꯁꯩꯗꯨꯜ ꯀꯣ ꯑꯁꯤꯅꯆꯤꯡꯕ ꯃꯈꯣꯏ ꯁꯤ ꯈꯛꯇꯅ ꯂꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯃꯨꯟꯁꯤꯒ꯭ꯔꯥꯝ ꯗꯣꯂꯨꯔꯥꯝꯗꯒꯤ ꯁꯥꯝ ꯑꯩꯈꯣꯏꯅꯗꯤ ꯈꯟꯖꯔꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯣꯖꯥ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯇꯤꯅꯤꯙꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯦꯃꯥ ꯈꯥꯟ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯟ ꯃꯥꯒ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯍꯨꯝ ꯃꯔꯤꯁꯨ ꯂꯥꯛꯄꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯔꯕ ꯑꯩꯅ ꯀꯤꯡ ꯍꯥꯏꯅ ꯂꯧꯖꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯍꯖꯃꯥꯜ ꯃꯈꯣꯏ ꯈꯔꯇꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯈꯛꯇ ꯌꯥꯎꯔꯕꯁꯨ ꯌꯥꯔꯣꯏ ꯆꯤꯡꯅꯣꯡ ꯂꯩꯀꯥꯏꯒꯤ ꯑꯩ ꯈꯛꯇ ꯌꯥꯎꯔꯕꯁꯨ ꯌꯥꯔꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯛꯅ ꯁꯟꯅ ꯄꯥꯛꯊꯣꯛꯅ ꯌꯥꯝꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯑꯃꯈꯛ ꯑꯅꯤꯈꯛ ꯐꯝꯃꯒ ꯃꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯣꯇꯣꯕꯥꯔ ꯑꯣꯏꯔꯛꯈꯤꯗꯧꯔꯤ ꯃꯣꯏ ꯃꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯌꯥꯕ ꯆꯤꯡꯅꯣꯡ ꯂꯩꯀꯥꯏꯒꯤ ꯒꯨꯅꯣꯒꯗ꯭ꯔꯥꯟꯁꯤꯒꯤꯅ ꯄꯥꯉꯟꯒ ꯃꯩꯇꯩꯒ ꯄꯨꯟꯕꯒꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯩꯁꯦ ꯄ꯭ꯔꯃꯥꯟꯃꯨꯛꯇꯪ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯤꯃꯤꯀꯣ ꯃꯁꯤ ꯋꯥꯔꯧꯕꯤꯅꯨ ꯅꯈꯣꯏꯅ ꯁꯤꯜ ꯂꯥꯡꯅ ꯂꯥꯛꯄꯅꯤꯅ ꯅꯈꯣꯏꯅ ꯁꯤꯜ ꯂꯥꯡꯅ ꯁꯨꯛ ꯀꯨꯏꯁꯨ ꯇꯧꯔꯛꯄꯅꯤꯅ ꯑꯩ ꯅꯈꯣꯏꯅꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯒꯩ ꯑꯩꯅ ꯑꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡ ꯑꯇꯩꯅ ꯍꯥꯏꯖꯔꯤꯕꯁꯨ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩ ꯌꯥꯖꯩ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯏꯇꯣꯝꯇꯅ ꯄꯦꯟꯗꯕꯗ ꯋꯥꯍꯩ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯐꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯒꯩ ꯃꯅꯤꯄꯨꯔꯤꯒꯤ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯁꯣꯊꯔꯕ ꯑꯩꯈꯣꯏ ꯁꯤ ꯈꯛꯇꯅ ꯄꯨꯟꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯂꯩꯔꯤꯕꯁꯤ ꯀꯞꯇꯟꯄꯨꯔ ꯂꯩꯔꯤ ꯔꯨꯄꯥꯏ ꯕꯥꯂꯤ ꯂꯩꯔꯤ ꯁꯤꯡꯒꯦꯔꯕꯣꯟ ꯂꯩꯔꯤ ꯃꯥꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯗ ꯌꯥꯎꯈꯤꯕ ꯑꯩꯒꯤ ꯑꯟꯗꯔꯗ ꯆꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯛꯈꯤꯄꯨꯔ ꯆꯀ꯭ꯔꯗ ꯂꯩꯔꯤꯕ ꯈꯣꯡꯊꯥ ꯅꯨꯡꯊꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯁꯦ ꯋꯥꯔꯤꯅꯤꯀꯣ ꯃꯤ ꯑꯅꯤ ꯈꯛꯇꯅ ꯍꯥꯏꯔꯒ ꯃꯁꯤ ꯔꯟꯖꯤꯠ ꯕꯥꯕꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯣꯏꯅꯤ ꯄꯣꯔꯈꯥ ꯐꯦꯜ ꯇꯧꯅꯩꯅ ꯄꯣꯔꯈꯥ ꯊꯥꯗꯕꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩ ꯊꯥꯒꯠꯂꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯤꯒꯤ ꯂꯤꯆꯤꯡ ꯑꯁꯤ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯄꯥꯏ ꯇꯔꯥꯗ ꯄꯨꯛꯅꯤꯡꯕꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯊꯝꯕꯤꯕꯁꯦ ꯃꯁꯤ ꯑꯩ ꯈꯔꯛꯇꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯇꯧꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯃꯐꯝ 3-4ꯔꯛꯇꯤ ꯑꯩ ꯌꯥꯎꯖꯔꯦ ꯌꯥꯎꯗꯕꯁꯨ ꯀꯌꯥ ꯌꯥꯎꯈ꯭ꯔꯤ ꯑꯩꯗꯤ ꯏꯁꯥꯅ ꯏꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯆꯤꯟꯅ ꯃꯁꯤ ꯃꯑꯣꯡ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄꯗ ꯍꯥꯏꯗ꯭ꯔꯒꯁꯨ ꯖꯦꯂꯍꯣꯡꯏꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯂꯥꯛꯑꯕ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 9 ꯈꯨꯟ ꯇꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯄꯥꯏꯊꯔꯛꯄꯒꯤ ꯋꯥꯔꯤꯅꯦꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯩꯈꯣꯏꯁꯤ ꯃꯤꯆꯦꯟꯅꯤ ꯍꯥꯏꯔꯤ ꯆꯍꯤ 9 ꯈꯨꯟ ꯇꯥꯛꯄꯗ ꯃꯣꯏꯗꯤ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯣꯏꯕꯨ ꯍꯥꯏꯔꯤꯑꯕ ꯑꯋꯥꯅ ꯅꯣꯏꯁꯦ ꯄꯨꯝꯅꯃꯛ ꯂꯧꯈ꯭ꯔꯕꯅꯦꯕ ꯖꯥꯏꯔꯤ ꯂꯩꯅ ꯄꯨꯈꯠꯆꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯃꯤꯇꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯦꯜꯂꯒꯁꯨ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯂꯩꯍꯧꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯅꯣꯏꯁꯦ ꯄꯨꯔꯥ ꯄꯨꯛꯆꯦꯟ ꯃꯤ ꯑꯀꯤꯕꯅꯦ ꯁꯣ ꯗꯦꯠ ꯑꯗꯨꯒꯤꯗꯣ ꯑꯥꯔꯒꯨꯃꯦꯟ ꯑꯃꯁꯨꯡ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯄꯅꯤ ꯐꯤꯒꯔ ꯇꯣꯉꯥꯟ ꯇꯥꯖꯔꯒꯁꯨ ꯂꯥꯏꯔꯤꯛ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯄꯨꯟꯁꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯦꯞꯄꯤꯁꯦ ꯑꯩ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯆꯅ ꯑꯩ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯔꯤ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯑꯩ ꯕꯤꯗꯥꯏ ꯂꯧꯋꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯄꯨꯟꯗꯕ ꯖꯥꯇꯤ ꯍꯥꯏꯕꯒꯤ ꯆꯦꯜꯂꯤꯕ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯜꯂꯤꯕ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯤꯡꯖꯤꯜꯂ ꯆꯦꯜꯂꯤꯕ ꯍꯥꯏꯗꯤ ꯑꯥꯔꯃꯤꯗꯤ ꯄꯣꯊꯥꯕ ꯊꯧꯅꯥꯖꯝ ꯇꯣꯟꯁꯤꯡꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯃꯤꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕ ꯏꯀꯣꯛꯅꯅ ꯈꯨꯔꯝꯗꯗꯤ ꯁꯣꯍꯥꯕꯇꯤ ꯉꯁꯤꯒꯤ ꯁꯣꯍꯥꯕꯇꯤꯒ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯐꯖꯈ꯭ꯔꯕ ꯄꯣꯏꯟ ꯑꯣꯖꯥ ꯒꯨꯅꯣ ꯑꯣꯖꯥ ꯅꯤꯜꯕꯤꯔ ꯐꯖꯈ꯭ꯔꯕ ꯄꯣꯏꯟ ꯉꯥꯡꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯄꯥꯎꯔꯧ ꯈꯔꯗ ꯀꯩꯅꯣ ꯄꯨꯔ ꯈꯛꯇꯪ ꯄꯤꯖꯒꯦꯕꯀꯣ ꯀꯛꯆꯤꯡ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯍꯧꯖꯤꯛꯀꯤꯁꯨ ꯑꯩꯅ ꯑꯃꯅꯤ ꯅꯦꯠꯈ꯭ꯔꯦꯕ ꯑꯗꯣ हिंदीदा है चीटी अपने से 2 गुना वजन लेके चलता है
ꯑꯗꯩ ꯀꯛꯆꯤꯡꯒꯤ ꯃꯉꯣꯟꯗꯒꯤ ꯑꯂꯨꯝꯕ ꯑꯍꯨꯝ ꯍꯦꯜꯂꯒ ꯄꯨꯅ ꯆꯠꯂꯦꯕ ꯃꯌꯥꯝꯅꯁꯨ ꯎꯅꯔꯤ ꯈꯣꯠꯅꯔꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯣꯛꯂꯨꯝꯁꯦ ꯄꯨꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯀꯛꯆꯤꯡꯗꯁꯨ ꯄꯥꯎꯔꯧ ꯑꯣꯏꯅ ꯄꯤꯖꯔꯒ ꯑꯩ ꯄꯨꯜꯂꯒ ꯑꯆꯧꯕ ꯀꯣꯛꯊꯣꯡ ꯑꯃ ꯃꯣꯏꯅ ꯄꯨꯅ ꯆꯠꯄꯅꯤ ꯑꯗ ꯃꯇꯣꯝꯇ ꯑꯣꯏꯔꯗꯤ ꯑꯃꯅ ꯂꯥꯛꯑꯒ ꯐꯠ ꯂꯥꯎꯅ ꯆꯤꯡꯗꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯃꯅ ꯑꯩꯈꯣꯏ ꯔꯦꯜ ꯒꯥꯔꯤꯁꯦ ꯕꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯇꯨ ꯖꯤꯔꯤꯕꯥꯝꯁꯦ ꯕꯣꯒꯤ ꯑꯅꯤꯒ ꯃꯇꯨꯡꯗ ꯅꯞꯁꯤꯜꯂꯒ ꯀꯨꯇꯨꯛ ꯂꯥꯎꯅ ꯆꯦꯟꯕꯅꯦꯕ ꯏꯌꯥꯡ ꯌꯥꯡꯅ ꯆꯦꯟꯕꯅꯦꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯔꯦꯜ ꯒꯥꯔꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯀꯗꯥꯏ ꯗꯤꯜꯂꯤ ꯌꯧꯔꯤꯁꯦ ꯕꯣꯒꯤ 15-20 ꯁꯨꯌꯦꯕ ꯑꯗꯨ ꯂꯨꯝꯅ ꯏꯪ ꯇꯥꯅ ꯆꯦꯜꯂꯦꯕ ꯁꯄꯣꯖ ꯌꯦꯡꯉꯨ ꯒꯥꯔꯤ ꯑꯃꯗ ꯂꯣꯠ ꯂꯤꯛꯑꯕꯗꯤꯕ ꯆꯣꯡꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯎꯀꯨꯏꯁꯨ ꯌꯥꯝꯅ ꯀꯥꯕꯅꯤ ꯂꯣꯠꯇꯣ ꯃꯥꯒꯤ ꯂꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯪꯅ ꯇꯞꯅ ꯆꯠꯄꯅꯤ ꯃꯥꯁꯦ ꯀꯗꯥꯏꯗ ꯒꯥꯔꯤ ꯂꯥꯛꯏ ꯁꯟ ꯂꯥꯛꯏꯔꯥ ꯀꯩ ꯇꯧꯔꯤꯅꯣ ꯇꯞꯅ ꯏꯪꯅ ꯆꯠꯂꯦꯕ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯖꯅꯕꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯄꯨꯟꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯃꯊꯪꯗ ꯖꯍꯥ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯏꯂꯥꯏ ꯂꯥꯏꯅ ꯊꯣꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯡꯅ ꯑꯣꯖꯥ ꯅꯦꯃꯣꯅ ꯑꯣꯖꯥ ꯒꯨꯅꯣꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯃ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯈꯟꯕꯨꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯏꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯦꯋꯥꯔꯅꯦꯁ ꯃꯆꯥ ꯈꯨꯜꯂꯛ ꯈꯨꯗꯤꯡꯒꯤ ꯇꯧꯕꯅꯤꯅ ꯈꯨꯟꯒꯤꯒꯁꯨ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯂꯥꯛꯄ ꯉꯝꯗꯦ ꯇꯦꯡꯅꯧ ꯂꯩꯀꯥꯏꯗꯁꯨ ꯇꯧꯔꯦ ꯃꯨꯟꯁꯤꯒ꯭ꯔꯥꯝ ꯇꯧꯔꯦ ꯑꯣꯖꯥ ꯗꯃꯥꯈꯥꯟꯒꯤ ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯅꯣꯖꯣꯔꯄꯨꯔꯗ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯒꯔꯕꯣꯟ ꯉꯔꯥꯡꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯐꯧ ꯌꯧꯔꯒ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯑꯦꯋꯥꯔꯅꯦꯁ ꯃꯆꯥ ꯇꯧꯔꯒ ꯀꯣꯟꯅ ꯐꯥꯏꯅꯦꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝ ꯀꯧꯔꯒ ꯆꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯊꯝꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯃꯤꯇꯤꯁꯨ ꯁꯥꯒꯦꯅ ꯈꯜꯂꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯣꯃꯤꯇꯤꯁꯦ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯃꯆꯥ ꯇꯧꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕ ꯌꯥꯏ ꯑꯃ ꯂꯩꯗꯅ ꯃꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯊꯕꯛꯁꯦ ꯄꯥꯏꯈꯠꯇ꯭ꯔꯤ ꯑꯦꯋꯥꯔꯅꯦꯁ ꯃꯆꯥꯁꯤꯡꯁꯦ ꯇꯧꯕ ꯂꯣꯏꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯆꯥꯎꯅ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝ ꯀꯧꯔꯒ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯇꯥꯅꯕ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯏꯆꯟꯗꯤ ꯊꯣꯛꯑꯦ ꯄꯨꯔꯅꯤꯃꯥ ꯃꯣꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯉꯥꯏꯍꯥꯛ ꯐꯝꯕꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯄꯣꯊꯥꯖꯔꯤ ꯂꯨꯒꯥꯎꯗ ꯂꯦꯡꯕꯤꯔꯛꯄ ꯁꯥꯒꯄꯝ ꯁꯔꯠ ꯃꯤꯇꯩꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯃꯌꯥꯏꯒꯤ ꯇꯥꯡꯕꯜꯗ ꯐꯝꯕꯤꯔꯤꯕ ꯑꯉꯝꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯁꯤꯒꯨꯝꯕ ꯅꯣꯝꯂꯤꯕ ꯏꯌꯥꯝꯕ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯕ ꯊꯝꯖꯔꯤ ꯍꯣꯠꯅꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯊꯤꯜꯗꯨ ꯈꯖꯤꯛ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯂꯥꯟꯕ ꯆꯨꯝꯕꯗꯤ ꯇꯔꯥꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯌꯥꯎꯔꯒ ꯂꯧꯈꯠꯄꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯃꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯂꯣꯟ ꯃꯥꯟꯅꯕ ꯂꯣꯟ ꯃꯥꯟꯅꯅ ꯃꯐꯝ ꯑꯃꯠꯇꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯉꯣꯟꯒꯤ ꯃꯆꯥꯅꯤꯁꯨ ꯍꯥꯏꯕ ꯃꯤꯉꯣꯟ ꯄꯤꯕꯥꯒꯤꯅꯤꯁꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯧꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯦꯡꯒꯥꯂꯤ ꯍꯥꯏꯔꯒꯗꯤ ꯕꯦꯡꯒꯥꯂꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯍꯦꯛ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯃꯨꯁꯂꯤꯝ ꯑꯃꯗꯤ ꯍꯤꯟꯗꯨ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤꯁꯨ ꯃꯩꯇꯩ ꯂꯣꯟ ꯂꯣꯜꯂꯤꯕ ꯁꯤꯡꯁꯤꯅ ꯑꯩꯗꯤ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯩ ꯑꯩ ꯈꯟꯖꯩ ꯃꯁꯤ ꯃꯤꯌꯥꯝꯅ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯌꯥꯕꯤꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯄꯨꯕꯤꯅꯕ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯋꯥꯔꯧ ꯄꯔꯧ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯒ ꯊꯃꯣꯏꯗ ꯌꯥꯝ ꯁꯤꯡꯅꯖꯕ ꯑꯗꯨꯒꯨꯝꯕ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯈꯟꯊꯕ ꯉꯝꯕ ꯋꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯈꯟꯕꯁꯤꯡꯁꯤꯅ ꯇꯣꯉꯥꯟꯅ ꯁꯥꯏꯠꯇ ꯄꯨꯊꯣꯛꯅꯤꯡꯕ ꯃꯔꯝ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣই ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯈꯪꯗꯦ ꯃꯩꯇꯩꯒꯤ ꯃꯐꯝ ꯈꯪꯗꯦ ꯑꯣꯔꯒꯅꯥꯏꯖꯁꯤ ꯊꯣꯛꯄ ꯀꯥꯟꯗ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜꯁꯦ ꯈꯤꯇꯪ ꯁꯦꯛꯄ ꯃꯔꯝꯗ ꯚꯦꯔꯥꯏꯇꯤꯁ ꯃꯈꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯃꯈꯜꯒꯤ ꯑꯣꯔꯒꯅꯥꯏꯖ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯣꯏꯍꯜꯂꯦꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒ ꯂꯩꯃꯤꯟꯅꯕ ꯀꯥꯟꯗ ꯏꯃꯥ ꯕꯕꯥꯒꯤ ꯊꯧꯔꯝꯁꯦ ꯌꯥꯅꯤꯡꯗꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯕꯕꯥꯒꯤ ꯋꯥꯍꯩ ꯏꯟꯗꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯃꯧ ꯂꯥꯛꯄꯗꯒꯤꯅꯤ ꯈꯪꯗꯦ ꯀꯩꯗꯒꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯗ꯭ꯔꯒꯗꯤ ꯇꯣꯈꯥꯏꯅ
ꯂꯩꯅꯈꯤ ꯀꯅꯥꯒꯨꯝꯕꯒꯤ ꯏꯁꯤꯡ ꯆꯪꯉꯛꯄ ꯀꯥꯟꯗ ꯌꯥꯝ ꯂꯥꯏꯅ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯑꯪꯒ꯭ꯔꯦꯖꯅ ꯑꯩꯈꯣꯏꯕꯨ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯈꯟꯅꯕꯁꯦ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯏꯇꯤꯍꯥꯁꯇ ꯋꯥꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕꯒꯤ ꯔꯥꯖꯅꯤꯇꯤ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯁꯣꯟꯊꯍꯜꯂꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯪꯍꯩꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯤ ꯁꯃꯥꯖ ꯈꯨꯟꯅꯥꯏꯅ ꯊꯥꯖꯕꯤꯔꯤꯕ ꯑꯉꯝ ꯃꯊꯧꯁꯤꯡꯁꯤꯅ ꯃꯩꯇꯩ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯩꯇꯩ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯕꯤꯔꯒ ꯄꯥꯡꯒꯟ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯍꯥꯔꯠꯂꯤ ꯑꯩ ꯍꯥꯔꯠ ꯑꯦꯟ ꯁꯣꯜꯂꯤ ꯑꯩꯒꯤ ꯑꯐꯤꯜ ꯑꯃ ꯊꯝꯖꯩ ꯃꯁꯨꯃꯥꯏꯅ ꯊꯝꯕꯤꯗꯕꯁꯦ ꯑꯩ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯦꯛ ꯇꯥꯔꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯍꯥꯏꯇꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯌꯦꯕ ꯇꯧꯖ ꯁꯥꯖꯔꯤꯁꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯙꯔꯃ ꯆꯠꯄꯁꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯃꯩꯇꯩ ꯍꯤꯟꯗꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯑꯩꯗꯤ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯑꯩꯁꯦ ꯁꯖꯦꯁꯟ ꯑꯃ ꯅꯠꯆꯗꯦ ꯑꯦꯗꯚꯥꯏꯁꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯐꯖꯕ ꯍꯥꯏꯁꯦ ꯄꯥꯝꯃꯨꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯄꯥꯝꯃꯨꯕꯅꯤꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯁꯦ ꯄꯥꯝꯃꯨꯕꯅꯤꯅ ꯐꯖꯕ ꯍꯥꯏꯁে ꯄꯥꯝꯃꯨꯕꯅꯤꯅ ꯐꯖꯅꯤꯡꯍꯟꯕꯗꯒꯤ ꯅꯨꯡꯁꯤꯖꯅꯤꯡꯕꯗꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯗꯒꯤ ꯏꯆꯦꯜ ꯑꯃꯅ ꯆꯦꯟꯊꯃꯤꯟꯅꯕꯗꯒꯤ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯕꯅꯤ ꯇꯔꯥꯅ ꯉꯥꯛꯄꯤꯒꯅꯤ ꯂꯩꯁꯥꯡꯊꯦꯝ ꯅꯟꯗꯕꯥꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯧꯕꯗꯒꯤ ꯃꯁꯤ ꯆꯍꯤ 2-3 ꯁꯨꯔꯦ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯃꯄꯥꯟ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯨꯞꯃꯦꯟꯁꯦ ꯀꯌꯥ ꯈꯪꯖꯔꯝꯗꯦ ꯑꯗꯨ ꯏꯅꯥꯎ ꯔꯟꯖꯤꯠ ꯑꯃꯗꯤ ꯇꯣꯟꯆꯤꯡꯒꯤ ꯂꯝꯖꯤꯡꯗꯀꯣ ꯆꯠꯊꯔꯛꯏꯕ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯣꯏꯁꯦ ꯁꯞꯄꯣꯔꯠꯀꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝ ꯈꯪꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯌꯥꯍꯥ ꯇꯧꯕꯗꯣ ꯑꯩ ꯅꯣꯏ ꯃꯇꯨꯡ ꯏꯟꯒꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯁꯨ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯤꯃ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯀꯩꯅꯣꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯕꯤꯕꯤꯒꯥꯎꯕꯒꯤ ꯑꯋꯥꯡꯁꯦ ꯑꯩꯈꯣꯏ ꯑꯋꯥꯡ ꯈꯨꯜꯂꯛꯇ ꯂꯩ ꯑꯋꯥꯡꯒ ꯄꯥꯡꯒꯟꯒ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯟꯅ ꯆꯥꯟꯅꯅ ꯑꯗꯨꯝ ꯇꯤꯟꯅꯔꯕꯅꯤ ꯉꯁꯤꯒꯤ ꯐꯥꯎꯕꯗ ꯃꯣꯏꯗ ꯐꯤꯂꯤꯡ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯀꯩꯅꯣꯗꯒꯤ ꯐꯤꯂꯤꯡ ꯑꯃꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯕ꯭ꯔꯣꯗ ꯑꯣꯏꯅ ꯆꯥꯎꯅ ꯃꯁꯤ ꯊꯝꯕꯒꯤꯗꯃꯛꯇ ꯃꯣꯕꯥꯅꯤꯒꯤ ꯃꯨꯞꯃꯦꯟꯁꯤ ꯇꯧꯔꯤꯕ ꯂꯤꯗꯔꯁꯤꯞꯁꯦ ꯃꯌꯥꯝꯅ ꯃꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯌꯥꯝꯗ ꯍꯟꯅ ꯑꯃꯨꯛ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯁꯤꯒ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯖꯤꯇꯤꯚ ꯌꯥꯝ ꯁ꯭ꯇꯔꯦꯡ ꯑꯣꯏꯕ ꯄꯣꯏꯟꯁꯦ ꯂꯣꯟꯁꯤꯅꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯟꯁꯦ ꯑꯩꯅ ꯄꯥꯝꯅ ꯑꯣꯟꯊꯣꯛꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯔꯤꯁꯦ ꯃꯁꯤꯅ ꯙꯔꯃꯅꯤ ꯙꯔꯃꯁꯤꯗꯤ ꯄꯥꯔꯁꯣꯅꯦꯜꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯤꯟꯗꯨ ꯑꯌꯥꯝꯕꯅ ꯆꯠꯂꯒ ꯁꯣꯝ ꯁꯅꯥꯃꯍꯤꯅ ꯑꯃꯁꯨ ꯂꯥꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯍꯥꯏꯅꯁꯨ ꯑꯄꯣꯛꯄ ꯑꯁꯤ 2-3ꯁꯨ ꯁꯨꯔꯤ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩꯗꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯆꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯒꯤꯁꯤꯒ ꯃꯥꯏ ꯄꯥꯝꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯅ ꯙꯔꯃꯁꯦ ꯂꯩꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣই ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯗꯕ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯃꯥꯔꯣꯟ ꯄꯥꯡꯒꯟꯒꯤꯁꯨ ꯏꯃꯥꯔꯣꯟ ꯃꯩꯇꯩꯅꯤ ꯃꯩꯇꯩꯒꯤꯁꯨ ꯏꯃꯥꯔꯣꯟ ꯑꯃꯠꯇꯅꯤ ꯀꯩꯅꯣꯗꯤ ꯄꯥꯡꯒꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟꯒꯤ ꯃꯆꯥꯅꯦꯅ ꯃꯌꯥꯝꯁꯨ ꯈꯪꯉꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯆꯦꯠꯁꯟꯕ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯅꯣꯕꯥꯅꯤꯒꯤ ꯔꯟꯖꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯣꯟꯆꯤꯡꯒꯤ ꯀꯩꯅꯣꯁꯤꯒ ꯑꯀꯥꯏꯕ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯃꯁꯤ ꯑꯩꯒꯤ ꯍꯥꯏꯖꯧꯗꯤ ꯑꯗꯨꯝ ꯄ꯭ꯔꯃꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯈꯜꯂꯤꯕꯗꯣ ꯌꯥꯏꯅ ꯑꯗꯨꯝ ꯗꯤꯇꯔꯃꯥꯏꯟ ꯑꯣꯏꯅ ꯈꯜꯂꯒ ꯆꯠꯄ ꯁꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯣ ꯁꯨꯝ ꯈꯔ ꯂꯥꯏꯠ ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯂꯤꯖꯔꯦ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯒꯙꯥ ꯑꯃ ꯄꯨꯔ ꯆꯠꯄꯁꯤꯒ ꯒꯙꯥꯗꯨꯁꯨ ꯑꯗꯨꯝ ꯆꯠꯄ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯈꯣꯡ ꯑꯗꯨꯝ ꯆꯠꯄꯁꯤꯒ ꯈꯔ ꯂꯩꯔꯒ ꯃꯤ ꯈꯔ ꯊꯦꯡꯅꯔꯦ ꯃꯌꯥꯝ ꯅꯣꯛꯅꯔꯦ ꯇꯧꯔꯤꯁꯦ ꯅꯤꯄꯥꯁꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯒꯙꯥꯁꯤ ꯇꯣꯡꯉ ꯆꯠꯇꯔ ꯒꯙꯥꯁꯨ ꯆꯠꯍꯜꯂꯤꯁꯦ ꯃꯣꯏꯁꯨ ꯀꯔꯤ ꯉꯥꯎꯕꯁꯦ ꯑꯗꯒꯤ ꯏꯀꯥꯏꯗꯅ ꯅꯤꯄꯥꯁꯦ ꯍꯩ ꯃꯣꯏ ꯍꯩꯁꯦ ꯆꯨꯝ ꯇꯥꯔꯦ ꯑꯩ ꯒꯙꯥꯁꯦ ꯇꯣꯡꯈꯠꯂꯒꯦ ꯃꯥ ꯒꯙꯥꯁꯦ ꯇꯣꯡꯉ ꯆꯠꯂꯦ ꯑꯗꯩ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯃꯤ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ ꯅꯤꯄꯥꯁꯦ ꯅꯨꯄꯤ ꯈꯔ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ ꯅꯤꯄꯥꯁꯦ ꯀꯌꯥ ꯀꯩꯅꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯦ ꯃꯇꯨꯁꯦ ꯈꯣꯡ ꯆꯠꯂꯒ ꯃꯥꯅ ꯒꯙꯥꯁꯦ ꯇꯣꯡꯁꯤꯜꯂꯦ ꯀꯌꯥ ꯁꯤꯕꯨ ꯃꯊꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯉꯥꯡꯅ ꯂꯩꯍꯧꯗꯕ ꯑꯃꯨꯛ ꯅꯤꯄꯥꯁꯦ ꯑꯃꯨꯛ ꯏꯀꯥꯏꯅ ꯍꯩ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯩ ꯀꯥꯈꯠꯂꯣ ꯍꯩ ꯅꯪꯁꯨ
ꯑꯗꯨ ꯃꯣꯏꯅ ꯀꯥꯔꯦ ꯈꯜꯂꯒ ꯑꯍꯟ ꯑꯅꯤ ꯑꯍꯨꯝ ꯊꯦꯡꯅ ꯃꯣꯏꯁꯨ ꯑꯍꯟꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯈꯔ ꯃꯣꯏꯅ ꯍꯦꯟꯕꯅꯤ ꯇꯧꯔꯤꯁꯨ ꯃꯇꯩ ꯃꯅꯥꯎꯁꯦ ꯒꯙꯥ ꯄꯤꯛꯈ꯭ꯔꯕꯁꯤꯒ ꯂꯩꯗꯅ ꯃꯇꯩ ꯃꯅꯥꯎ ꯇꯣꯡꯁꯟꯗ ꯒꯙꯥꯁꯦ ꯋꯥꯔꯅꯦ ꯀꯔꯤꯝ ꯈꯪꯗꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯃꯕꯥꯅꯤ ꯑꯃꯨꯛ ꯆꯣꯡꯊꯔꯦ ꯑꯗꯨꯅꯤ ꯅꯣꯏꯒꯤ ꯇꯧꯔꯤꯕ ꯃꯨꯞꯃꯦꯟꯁꯦ ꯃꯁꯤꯒ ꯃꯌꯥꯝ ꯑꯃ ꯃꯑꯣꯡꯒꯤ ꯂꯩꯗꯅ ꯃꯌꯥꯝ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯄ ꯌꯥꯏ ꯈꯣꯡ ꯆꯤꯡꯉꯛꯄ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯊꯗꯗꯅ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯃꯥꯖꯀꯤꯁꯨ ꯃꯁꯤ ꯖꯍꯥꯅ ꯍꯥꯏꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯩꯅꯣꯁꯤꯗꯤ ꯁ꯭ꯇꯔꯦꯟꯁꯤꯗꯤ ꯏꯃꯥ ꯂꯣꯟꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯄꯥꯉꯟ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯅꯣꯏꯒꯤ ꯃꯨꯞꯃꯦꯟꯁꯤꯁꯨ ꯆꯠꯊꯕꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯗ ꯑꯄꯤꯜꯁꯨ ꯇꯧꯖꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝꯅ ꯅꯣꯏꯗ ꯍꯟꯖꯟꯅ ꯑꯩ ꯑꯗꯨꯝ ꯅꯣꯏꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯣꯏꯗ ꯃꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯂꯣꯏꯅ ꯑꯩ ꯌꯥꯝꯁꯨ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯀꯩꯗꯤ ꯃꯇꯝꯁꯤꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯆꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯦꯛꯁ ꯃꯥꯅꯦ ꯑꯦꯁ ꯗꯤ ꯑꯣ ꯑꯣꯐꯤꯁꯥꯔ ꯑꯣꯖꯥꯒꯤꯗꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯔꯤ ꯄꯤ ꯑꯩꯆ ꯁꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯕꯤꯔꯃꯅꯤ ꯂꯛꯈꯤꯕꯨ ꯈꯨꯅꯧꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯉꯟꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯃꯁꯨꯡ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯐꯝ ꯊꯝꯕꯤꯔꯤꯕ ꯃꯐꯝ ꯃꯄꯨ ꯑꯣꯏꯕꯤꯕ ꯑꯣꯖꯥꯕꯨ ꯂꯣꯏꯅꯅ ꯗꯥꯏꯠ ꯐꯪꯂꯤꯕ ꯑꯣꯖꯥꯁꯤꯡ ꯏꯃꯥꯡꯗ ꯂꯩꯁꯤꯟꯕ ꯑꯣꯖꯥꯁꯤꯡ ꯏꯄꯥ ꯏꯄꯟ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯂꯩꯀꯥꯏ ꯈꯟꯕ ꯆꯠꯂꯣꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯃꯤꯇꯤꯡ ꯈꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯂꯣꯟ ꯏꯃꯥꯂꯣꯟꯕꯨ ꯉꯥꯡꯂꯤꯕ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯤꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯇꯩ ꯀꯩꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯥꯝ ꯃꯊꯧꯁꯨ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯦꯔꯤꯑꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯕꯗ ꯅꯣꯏꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯅꯣꯏꯗꯤ ꯃꯤꯁꯤꯡ ꯂꯦꯛꯄꯅꯤ ꯑꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯃꯨꯛꯁꯨ ꯌꯥꯅꯗꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯊꯛꯀꯤ ꯂꯦꯚꯦꯜꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯗꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯂꯩ ꯑꯩꯈꯣꯏꯁꯨ ꯃꯤꯁꯤꯡ 1,00,000 ꯂꯩ ꯁꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯃꯤ ꯀꯌꯥ ꯂꯩꯕꯒꯦ ꯑꯁꯥꯝꯗ ꯑꯃꯗꯤ ꯕꯥꯔꯥꯈꯨꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯍꯥꯏ 1,50,000 ꯂꯩ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯍꯥꯏ 3,00,000 ꯂꯩ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯍꯥꯏ 3 ꯂꯩ ꯍꯥꯏ ꯌꯥꯝꯅ ꯃꯔꯨ ꯃꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯈꯨꯟꯁꯤꯗ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯂꯩ ꯃꯁꯤ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯦ ꯈꯪꯉꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯨꯟꯁꯤꯟꯅꯕꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕꯒꯤ ꯆꯥꯎꯔꯕ ꯀꯟꯚꯦꯟꯁꯟꯒꯨꯝꯕ ꯑꯃ ꯃꯩꯇꯩꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯍꯥꯏꯅ ꯆꯥꯎꯅ ꯃꯤꯇꯤꯡ ꯇꯧꯏ ꯈꯟꯅꯗꯅ ꯁꯨꯝ ꯇꯣꯛꯏ ꯀꯔꯤꯝꯇ ꯋꯥꯔꯦꯞ ꯑꯃꯇ ꯂꯦꯞꯄ ꯉꯝꯗꯦ ꯃꯗꯨꯅ ꯃꯤꯁꯤꯡꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯗꯦꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜ ꯑꯩꯈꯣꯏꯅ ꯆꯪꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯈꯨꯟ ꯑꯃꯗ ꯈꯨꯟ ꯕꯔꯥꯛ ꯚꯦꯂꯤꯁꯤꯗ ꯈꯨꯟꯒꯤ ꯃꯤꯇꯩ ꯀꯌꯥ ꯂꯩꯕ ꯏꯃꯥꯂꯣꯟ ꯂꯣꯟꯕ ꯀꯌా ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯁꯨꯝ ꯀꯣꯏꯗꯅ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯃꯩꯇꯩ ꯄꯥꯈꯟ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯀꯩꯅꯣ ꯗꯤꯐ꯭ꯔꯦꯟꯁ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯨꯁꯂꯤꯝ ꯈꯨꯜꯂꯛꯇꯁꯨ ꯆꯠꯂꯛꯏ ꯃꯨꯁꯂꯤꯝ ꯃꯔꯛꯇꯁꯨ ꯁꯨꯝ ꯂꯩ ꯃꯁꯤ ꯀꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯂꯩꯇꯒꯦ ꯍꯥꯏꯕ ꯃꯄꯥꯟꯒꯤ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯆꯠꯂꯦꯅ ꯈꯜꯂꯣ ꯑꯩꯅ ꯆꯠꯄꯗ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯕꯗ ꯍꯣꯇꯦꯜ ꯕꯦꯜ ꯕꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯅ ꯃꯤꯡꯁꯦ ꯏꯕꯗ ꯃꯤꯡ ꯏꯔꯒ ꯁꯤꯡꯅ ꯍꯥꯞꯄꯒ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯏꯕꯗ ꯑꯉꯥꯡꯁꯤꯅ ꯂꯥꯛꯑꯒ ꯑꯣꯖꯥ ꯃꯩꯇꯩꯔ ꯍꯥꯏ ꯃꯗꯨꯒꯤ ꯉꯁꯥꯏ ꯐꯝꯃꯤꯕ ꯃꯦꯅꯦꯖꯔꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯔꯣꯟꯗꯨꯅ ꯍꯪꯉꯦ ꯅꯣꯏ ꯂꯣꯟ ꯀꯃꯥꯏꯅ ꯐꯥꯎꯅꯩꯅꯣ ꯃꯥꯅꯁꯨ ꯍꯥꯏ ꯑꯃꯁꯨ ꯃꯩꯇꯩꯅꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯈꯤꯒꯦ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯃꯄꯥꯟꯗ ꯊꯦꯡꯅꯔꯒꯇ ꯅꯨꯡꯁꯤꯅꯕꯁꯤ ꯍꯦꯜꯂꯤ ꯑꯩꯈꯣꯏꯗꯤ ꯈꯨꯜꯂꯛꯇ ꯂꯩꯔꯒ ꯃꯥꯅꯗꯨ ꯍꯥꯏ ꯃꯥꯅꯗꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯅꯨꯡꯁꯤꯅꯗꯕꯁꯦ ꯑꯩꯈꯣꯏ ꯏꯁꯦꯟꯇꯅ ꯄꯣꯜꯂꯤ ꯃꯤ ꯑꯇꯣꯞꯄꯅ ꯄꯣꯜꯂꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯔꯨꯔꯒꯗꯤ ꯑꯀꯣꯝꯕꯗ ꯅꯪ ꯅꯃꯤꯡ ꯀꯔꯤꯒ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯥꯟꯅꯃ ꯍꯥꯏ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯕ ꯀꯨꯟꯊꯥꯒꯤꯗ ꯑꯩꯁꯨ ꯈꯨꯅꯧꯒꯤꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯍꯔꯥꯎꯔꯦ ꯀꯤꯅ ꯂꯩꯔꯝꯕꯗ ꯃꯥꯁꯨ ꯂꯩꯔꯝꯃꯗꯤ ꯃꯥꯁꯨ ꯍꯔꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯥꯟꯗ ꯎꯅꯔꯒꯇ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯕꯁꯦ ꯈꯪꯉꯦ ꯙꯔꯃ ꯖꯥꯠ ꯀꯔꯤꯝꯇ ꯈꯥꯏꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯅꯨꯡꯁꯤꯅꯍꯟꯗꯣꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯁꯨ ꯅꯨꯡꯁꯤꯅꯗꯣꯏ ꯏꯆꯥ ꯏꯆꯥꯅ ꯁꯤꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯊꯤꯅꯒꯨꯝꯁꯤ ꯀꯔꯝꯕ ꯙꯔꯃ ꯀꯔꯤꯅꯣ ꯅꯪꯅ ꯀꯩꯅꯣ ꯆꯠꯂꯤꯕ ꯑꯗꯨ ꯊꯤꯅꯗꯕꯤꯗ ꯏꯃꯥꯂꯣꯟ ꯂꯣꯜꯂꯤꯕ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯑꯃꯠꯇꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯕ ꯅꯪꯁꯨ ꯀꯤꯔꯔꯣꯏ ꯑꯩꯁꯨ ꯀꯤꯔꯔꯣꯏ ꯃꯥꯗꯤ ꯄꯥꯡꯒꯅꯤ ꯃꯥ ꯍꯥꯟꯅ ꯆꯠꯈꯤꯁꯅꯨ ꯁꯤꯗꯤ ꯃꯩꯇꯩꯅꯤ ꯃꯥ ꯍꯥꯟꯅ ꯆꯠꯈꯤꯁꯅꯨ ꯃꯃꯥꯡꯗ ꯊꯣꯡ ꯇꯦꯛꯑꯃꯗꯤ ꯃꯥ ꯍꯥꯟꯅ ꯇꯥꯖꯅꯤ ꯃꯗꯨꯒꯤ ꯋꯥꯈꯟꯗꯣ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯒꯗꯤ ꯃꯁꯤ ꯊꯣꯡꯁꯤ ꯆꯠꯄ ꯌꯥꯒꯗꯣꯏ ꯃꯥꯜꯂꯦ ꯁꯤ ꯇꯦꯛ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯑꯃꯗꯤ ꯑꯣꯖꯥ ꯇꯟꯁꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯤ ꯄꯨꯈꯠꯂꯛꯏꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯌꯥꯝꯅ
ꯏꯁꯥꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯁꯤ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯍꯟꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯊꯤꯅꯔꯕꯁꯤ ꯅꯪꯅ ꯑꯗꯨꯒꯤ ꯈꯨꯟꯒꯤꯅꯤ ꯅꯣꯏ ꯈꯨꯟꯒꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯊꯤꯅꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯖꯥꯇꯤꯅꯤ ꯍꯥꯏꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯖꯟꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯁꯤꯁꯇꯦꯝꯗꯁꯨ ꯃꯩꯇꯩꯂꯣꯟ ꯌꯥꯕ ꯌꯥꯗꯕ ꯃꯩꯇꯩꯂꯣꯟ ꯌꯥꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯃꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯇꯧꯔꯒ ꯁꯨꯛ ꯌꯥꯝꯅ ꯃꯥꯡꯊꯔꯛꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯁꯤ ꯁꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯂꯣꯟ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯕꯁꯤꯡꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯦꯂꯦꯟꯖ ꯇꯧꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯩꯇꯩꯂꯣꯟ ꯂꯣꯜꯂꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯗ ꯄꯨꯟꯁꯤꯜꯂꯕꯗ ꯃꯣꯏꯁꯨ ꯁꯨꯝ ꯀꯤꯒꯗꯕ ꯃꯣꯏꯅ ꯂꯥꯛ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ 10 ꯈꯛ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯄꯨꯜꯂꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯅ ꯏꯁꯥꯗ ꯁꯛꯇꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯩ ꯌꯥꯝꯅ ꯁꯪꯒꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥꯡꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯐꯖ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯕꯤꯈ꯭ꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯇꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯃꯗꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯁꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯁꯣꯛꯆꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯂꯝꯕꯤ ꯑꯃꯇꯗ ꯆꯠꯃꯤꯟꯅꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯗ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯕꯣꯟꯒꯤ GP ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯒꯩꯗꯤ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯔꯤ ꯑꯣꯖꯥ ꯗꯦꯃꯥ ꯈꯥꯟ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯂꯦꯠ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯒꯤ ꯐꯤꯗꯝ ꯑꯃꯗ ꯄꯥꯟꯗꯝ ꯑꯃꯗ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯁꯤ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯡꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯃꯗꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯊꯪꯅꯅ ꯂꯩ ꯍꯥꯟꯅꯗꯩꯁꯨ ꯂꯩꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯕꯨ ꯑꯣꯏꯔꯁꯨ ꯅꯒꯥꯎꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯡꯒꯟ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯁꯨꯅꯥꯏꯗꯁꯨ ꯂꯩ ꯕꯣꯔꯈꯣꯂꯥꯔꯣꯝꯗꯁꯨ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯅꯤ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯟ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯕꯨ ꯃꯇꯝ ꯑꯃ ꯍꯧꯈ꯭ರೆ ꯈꯖꯤꯛꯇꯪ ꯑꯩꯈꯣই ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯐꯅꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃꯠꯇ ꯑꯣꯏꯁꯤ ꯂꯣꯟ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯗꯥꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯏꯐꯥ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯑꯁꯥꯝ ꯂꯩꯕꯥꯛ ꯑꯁꯥꯝ ꯏꯃꯥ ꯍꯥꯏꯅ ꯊꯣꯛꯇꯦꯕ ꯉꯁꯤꯁꯨ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯠꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯋꯥꯍꯩ ꯂꯩꯔꯦꯕ ꯉꯁꯤꯁꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯅꯤꯁꯤꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝ ꯑꯃꯅꯦꯕ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯃꯤꯐꯝ 2-3 ꯈꯛꯇꯤ ꯌꯥꯎꯔꯦ ꯑꯌꯥꯝꯕꯗꯤ ꯑꯆꯤꯟꯕ ꯃꯇꯝ ꯈꯔꯗꯒꯤ ꯌꯥꯎꯕ ꯉꯝꯈꯤꯗꯕ ꯂꯩ ꯑꯗꯣ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯦ ꯃꯁꯤ ꯑꯦꯛꯆꯨअलीꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯑꯣꯟꯊꯣꯛꯄ ꯂꯥꯛꯄꯗꯣ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕ ꯐꯤꯗꯝ ꯑꯗꯣ ꯊꯝꯃꯒꯗꯇ ꯑꯇꯣꯞꯄ ꯁꯥꯒꯩꯒ ꯉꯁꯤ ꯍꯧꯖꯤꯛ ꯀꯣꯝꯄꯤꯇꯤꯇꯤꯚꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯃꯊꯧ ꯇꯥꯏ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯏꯖꯨꯀꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯨ ꯈꯤꯇꯪ ꯍꯟꯊꯕ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯖꯣꯔꯤꯇꯤꯒ ꯃꯥꯏꯅꯣꯔꯤꯇꯤꯒꯤꯒ ꯃꯔꯛꯇ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯨꯡꯁꯤꯟꯅꯕ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯙꯔꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯕ ꯂꯣꯟꯗꯇ ꯄꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯅ ꯉꯁꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯍꯣꯖꯥꯏꯗ ꯅꯣꯒꯥꯎꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯄꯥꯎꯇꯥꯛ ꯌꯥꯎꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤꯔꯦ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯍꯥꯏꯕꯤꯔꯦ ꯃꯁꯤ ꯑꯁꯦꯡꯕꯀꯤ ꯑꯩꯈꯣꯏꯅ ꯊꯧ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯕꯗꯇ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯍꯦꯟꯅ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ
club natraga association natraga organization ama hotnabada fund drive mathau tai adugi fund asimasu aikoina aikoi masel chungsinnabagi wakhanda angam angamba mateng topum thoi hojik phawbadi aikoi oja ranjit khoi yamnu pukchel chawba misak amani haina lawi oja ton singkhoi kanawba mi amada mokoi thengdri adubu matam lakpadadi aikoi su angamba mateng pangjagani sigi damakta aduna ni achimba ga kai thoga aikoi ngasi laiba se aduna ngasi asigumba meeting ase mi laibak thibani aikoi mising khara watpasi khun ase chawba khunni adubu hoi mai kumba tawraga lauthokpa makti natabani na mising khara wat khre ado ngasi uriba mangda phamiba mi se asigumba anigumba ahumgumba oiragadi aikoida laiba aikoida su wangangi ba aikoida su khara sausen gani haiba sigi achetpa thajaba lay aduna tungda su asigumba pham kaya famna ba aikoi honasi maru oina aikoigi organizer sing aikoi order na chade aikoidi cooperation toba ngaktani aduna aikoi masengi manungda nungsinabagi chen manghalloisi aikoi masengi manungda cooperation thamnasi aikoigi chawkhalaiba naharol singsibu aikoina karamaina asumba lambi thanamba haibase afaba wakhallon da honnaminaba tai aikoigi naharol aikoigi tungi yumbirelni masidi akoi lairita so hainaba lay pillar of the nation naina naharol singsina aikoigi student aduna asigumba afaba wakhal kharada yumpham oiba ngasigi asigumba mse khun da tawminabada aikoisu saruk yajagani aduna hairiba awareness campaign natraga awareness program asibu adum amada ani ahumgumba tawragadi aikoi masengi marakta nungsinabase amuk khara fagatgani haiba aingonda thajaba lay aduna aikoi masel hojiksu ngasi faminariba sumaina tungdasu adum aikoigi ojasing aikoi punna faminasi aduga khunda leiriba amutba kharasu aikoina khara sengdonaba honasi sikhak hairaga mayamgi mafamdagi aigi tentakpa warot matang asida losinjare amukusano khurumjari mayam ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔꯗꯒꯤ ꯄꯣꯊꯥꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥꯖꯤ ꯅꯍꯥꯔꯤꯕꯨ ꯋꯥꯍꯩ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯝꯅ ꯐꯔꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯧꯇꯥꯏ ꯉꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯀꯥꯟꯅꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝ ꯑꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯤꯐꯝ ꯃꯄꯨꯕꯨ ꯑꯗꯨꯒ ꯗꯥꯏꯠꯇ ꯇꯦꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯔꯤꯕ ꯃꯪ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯪꯅꯤ ꯑꯩꯈꯣꯏ ꯄꯨꯟꯗ꯭ꯔꯒꯗꯤ ꯅꯣꯡꯃꯒꯤ ꯃꯤꯅ ꯎꯇꯥꯡꯕꯤꯒꯨꯝꯅ ꯆꯥꯗꯅ ꯂꯥꯛꯏꯕꯁꯦ ꯁꯨꯝ ꯆꯥꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯤ ꯂꯣꯏꯔꯕꯅꯤ ꯁꯔꯨꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁꯔꯨꯁꯨ ꯆꯥꯔꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯌꯣꯡꯅ ꯇꯟ ꯌꯦꯟꯕ ꯑꯗꯨꯃꯥꯏꯅ ꯃꯄꯨꯗꯨꯅ ꯐꯪꯍꯧꯗꯕ ꯌꯣꯡꯅ ꯁꯨꯝ ꯑꯃꯗ ꯈꯔ ꯍꯦꯜꯂꯒ ꯑꯃꯗ ꯈꯔ ꯍꯦꯜꯂꯒ ꯑꯗꯨꯝ ꯆꯥꯔ ꯂꯩꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯪꯉꯔꯣꯏ ꯑꯩꯈꯣই ꯆꯥꯂꯨꯛꯁꯤ ꯐꯪꯉꯣꯏ ꯃꯤ ꯑꯗꯨꯝ ꯆꯥ ꯆꯠꯈꯤꯗꯣꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 33 ꯁꯨꯔꯦ ꯁꯤꯕꯗ ꯅꯛꯁꯜꯂꯛꯑꯕꯅꯤ ꯑꯗꯨ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯁꯨꯝ ꯈꯜꯂꯒ ꯁꯨꯝ ꯆꯠꯈꯤꯗꯣꯔꯦ ꯑꯩ ꯌꯥꯝ ꯆꯥꯎꯔꯕ ꯃꯪ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯄꯨꯟꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯄꯥꯡꯊꯣꯛ ꯉꯝꯃꯔꯣꯏ ꯃꯄꯥꯟꯗꯒꯤ ꯗꯤꯚꯥꯏꯗꯦꯠ ꯔꯨꯜ ꯁꯥꯟꯅꯗꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯈꯣꯏꯅ ꯆꯥꯗꯅ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯅ ꯕꯦꯡꯒꯣꯂꯤꯁꯤꯡꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯗ ꯋꯥꯍꯩ ꯑꯅꯤꯈꯛꯇ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯈꯤ ꯕꯨꯙꯤꯁꯇꯗꯣ ꯌꯥꯒ ꯀꯧꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯑꯦ ꯍꯥꯏꯔꯒ
ꯚꯥꯔꯠꯄꯨ ꯖꯣꯏ ꯇꯧꯕ ꯉꯝꯃꯤ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯥꯌꯣꯛꯅꯕ ꯉꯝꯃꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯇꯨꯝꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯑꯁꯤ ꯑꯩ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯏꯁꯨꯗ ꯅꯤꯡꯇꯝꯕ ꯄꯤꯔꯝꯁꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯆꯪꯕ ꯄꯥꯡꯒꯜ ꯆꯪꯕ ꯌꯥꯏ ꯄꯩꯁꯥ ꯆꯪꯕ ꯌꯥꯏ ꯃꯌꯥꯝ ꯆꯪꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯝꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯑꯁꯤꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯏꯁꯥ ꯏꯁꯥꯅ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯁꯨꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯤ ꯃꯤꯇꯤꯡ ꯇꯧꯒꯦꯅ ꯃꯌꯥꯝꯅꯁꯨ ꯑꯃꯗꯒꯤ ꯑꯃꯗ ꯈꯔ ꯁꯤꯌꯥꯔ ꯇꯧꯅ ꯑꯩꯈꯣꯏ ꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤꯁꯨ ꯇꯞ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄ ꯀꯧꯕꯅꯤꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯃꯤꯐꯝ ꯃꯄꯨ ꯑꯣꯖꯥ ꯅꯨꯔꯨꯂꯣꯛꯅ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯟꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯃꯔꯝꯗꯗꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯍꯩꯁꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯑꯐꯕ ꯋꯥꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯅꯤꯅ ꯃꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯅ ꯐꯝꯍꯜꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯩ ꯅꯍꯥꯟꯉꯩꯗꯤ ꯈꯪꯉꯝꯗꯦ ꯉꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯃꯁꯤꯒꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯃꯁꯤꯒꯤ ꯑꯦꯟꯀꯔꯦꯖ ꯊꯧꯅꯥ ꯄꯤꯈꯠꯂꯤ ꯄꯤꯕꯒꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯝꯗ ꯁꯤꯒꯤ ꯃꯤꯇꯤꯡꯁꯤ ꯐꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯀꯤ ꯁꯤ ꯄꯥꯝꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯇꯧꯔꯤꯉꯩꯗ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯧꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯐꯝꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯀꯤꯡ ꯇꯧꯅ ꯀꯧꯊꯣꯛꯑꯒ ꯃꯌꯥꯝ ꯄꯨꯂꯞ ꯐꯝꯃꯕꯗꯤ ꯌꯥꯝꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯖꯩ ꯃꯌꯥꯝꯗ ꯑꯁꯨꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ